mayang ngasigisina Rahuga Ketuga gi samjerake Rahuga Ketuga se manaba manbani manadeko ado tasengna leiriba Shani graha adagidi mayamje graha ga je khang taragadi kitangdi waramba or saphagadawdi maleko maramdi mai magi numitchu leijai adagi tawgadabasu leiko ado paisagi oragasu atopada Ketuji paisagi nateba Ketuji da paisagi ni uragadi phangmoidana poto ado paisagi oragadi Rahuga Shaniga ko moi anisi oibani paisagi na aduga power gi oragadi power painingba adai promotion kaningba position hena fajahaningba adai fame lainingba ko adu mayamsina Rahu gi singeba ado ai paisa paininge na atopa graha atopada niru taragadi poto phangdaba yai mai pigadabdo hidi gyan gi knowledge ki graha duda paisa piyo niragadi soidana ko maramdo aduna mai graha jing je khang taragadi aina khanbada kitang awabadi phadawdi maleko ado Rahu gi anairake Rahu ga Ketu ga se manade Rahu sina kaino ha matamda not hai ko Rahu se maramdi nangi destiny nangi panthung phamai tare nang ni jaude ji kaina da nang hingbagi maramje sigi poche oi ko Rahu sina Ketu sina kai oi ga matam nangi past life past ki experience hana tawgiba skill mayam do adu gaido chingdini go Ketu na pass ado Rahu gi anairake Rahu se Saturday the Kurang da ko Kurang haragadi adu kamai Kurang harake Rahu gi na represent tawri je kaino ha matam da material desire ko nangi any pot amai to do bi ko gari ogera nangi lang thum ogera adugi apamba phawon ko aduga illusion si chamam na bi kano go Rahu sina illusion oideba horen Ketu gi harapada ai hajarake Ketu sina confusion oideba aduga Rahu sina illusion oigedaba ko aduga nangi MD am chawgani Rahu na represent tawri je ko aduga wakhal leigani adagi gyan gi dinate sisina akhoi yamna creative oibodo creative idea thokpodo adagi di mapalam da thabak tawba chatpa adagi technology gi maramda changba adagi di yam thuna paisa paiba yam thuna downfall chappa sije Rahu na represent tawi ko ma aduga magi nature mai mo ma tawji kamai tawge ha matam sida Shani ga pe manana expand tawbo ko nangi tawrmi ba thabak mayam da chakthokpa adum laire aduga addiction se Rahu da chingi ko you da addiction chu boy gera drug to gera addiction phattaba asi mayam je nature mai mo ma tawje Rahu gi mo ma tawni ko addiction ke ka je aduga magi positive ta pir tare kai kai pirak ya do Rahu gi adu mai harake material success oiba nangna pamiba pot gari ogera lanthum ogera phangba aduga yam thuna paisa paiba yam thuna mangba sise Rahu gi ni ko aduga nangi fame phangba adagidi position achauba position phangba nang promotion phangingba oraga su Rahu ningba kasu kaide ko position achauba phangge haragadi aduga fame gumba phangninga su Rahu ningba kasu kaide adi Shani da fame phang ai fame phangninge haragadi ni uragadi piak tabsu ai maramdi mai graha je tonga leboko ado Rahu sina adugi mayam su loi chingge aduga nangi career da hai taraga su Rahu na piak padi masa ma su di pira roi ko career da haragadi khoi position achauba gumba hai tare adagi di power ju Rahu da chingi aduga haidi wakhan khanma matamda haidi akhoi leiriba jaga do adu kha khanba nataba wakhal je aina thabak tawribje sidagi hentoga kai atopa leibi yain khanba si pochi ju Rahu ne ko positive ta piak tar si pirak kani aduga negative ta ko Rahu na negative ta piak tar de kai pirak kam ta ngasagi magi represent tawde addiction haigre ko sida su negative ta piak tar ga di addict oiba ko addiction kari guma posak amada aduga khoigi hadi control tawba ngamdana yamna pamba hai tare ne control su isa jina control tawba so ngamjada bi da posak amda yamna pamjal luba gumba ko adugi poche negative ne adu poto Rahu na pi ko aduga wakhal leita daba aduga illusion ko khijepi aduga nasada anxiety leiba sisu Rahu gi negative ne ko aduga achumbaga aranbaga ani je khandokpa ngamdaba amomu yaurei ko si poche Rahu gi negative oideni ko Rahu na pirakpa aduga Rahu na pirak taga di health issue pirani aduga khwaidagi maru oina khanghaudana athingba nang thabak se yare na khalma matam de khanghaudana thingjalappa gumba yaraktaba gumba unexpected ta obstacle lakpa idare ko adui poche oideni ko adui poto oraga di nang graha topa
ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯪ ꯁꯅꯤꯒꯤ ꯗꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯔꯥꯍꯨꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯊꯤꯡꯕ ꯔꯥꯍꯨꯒꯤꯗꯤ ꯁꯗꯟ ꯒꯦꯟ ꯁꯗꯟ ꯂꯣꯁꯅꯦꯕꯀꯣ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯊꯤꯡꯕ ꯁꯤꯁꯨ ꯔꯥꯍꯨꯒꯤ ꯑꯣꯏ ꯑꯗꯨꯒ ꯔꯥꯍꯨꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯖꯒꯅꯤ ꯍꯥꯏꯔꯒꯗꯤ ꯀꯦꯇꯨꯗꯤ ꯀꯩꯝꯇ ꯈꯨꯔꯝꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯨꯔꯝꯕꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯔꯥꯍꯨꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯀꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯖꯜꯗꯣ ꯑꯃꯨꯕꯗꯣ ꯀꯥꯖꯜ ꯌꯥꯝ ꯆꯥꯎꯗꯕꯤꯗ ꯃꯆꯥ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯇꯧꯊꯣꯛꯑꯦꯗꯅ ꯃꯤꯅ ꯂꯧꯊꯣꯛꯈꯤꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯍꯩꯅꯧ ꯃꯈꯣꯡꯅꯤ ꯈꯪꯗꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯅꯤ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯈ꯭ꯔꯣꯕ ꯐꯨꯝꯖꯤꯜꯂꯒ ꯍꯥꯏꯗꯤ ꯐꯖꯅ ꯅꯤꯖꯔꯝꯃꯒ ꯑꯩ ꯁꯨꯃꯥꯏꯅ ꯅꯤꯖꯕꯗ ꯑꯇꯣꯞꯄꯗꯤ ꯅꯤꯕ ꯌꯥꯔꯣꯏ ꯃꯥꯒꯤꯗꯤ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯇꯧꯔꯝꯅꯤꯅꯀꯣ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯄꯥꯏꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯅꯤꯖꯔꯝꯃꯒ ꯐꯨꯝꯖꯤꯜꯂ ꯊꯝꯈ꯭ꯔꯣ ꯀꯩꯝ ꯂꯧꯊꯣꯛꯇꯕꯤꯗꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯗꯣꯅꯦꯠ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯃꯨꯕ ꯄꯣꯠ ꯇꯧꯕꯤꯌꯨꯀꯣ ꯑꯃꯨꯕ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯕ꯭ꯂꯥꯡꯀꯦꯠ ꯌꯥꯝ ꯐꯩꯀꯣ ꯑꯃꯨꯕ ꯕ꯭ꯂꯥꯡꯀꯦꯠꯀ ꯑꯗꯒꯤꯗꯤ ꯑꯥꯏꯔꯟ ꯑꯥꯏꯇꯦꯝ ꯀꯣ ꯌꯣꯠꯀꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯌꯣꯠ ꯑꯩꯈꯣꯏ ꯑꯗꯨꯗ ꯅꯠꯇꯦꯀꯣ ꯌꯣꯠ ꯃꯥꯟꯕ ꯈꯣꯠꯄ ꯅꯠꯇꯦ ꯑꯁꯦꯡꯕ ꯌꯣꯠꯇꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯥꯏꯇꯦꯝꯗꯀꯣ ꯑꯗꯨꯃ ꯇꯧꯕꯤꯔꯣ ꯔꯥꯍꯨꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯥꯖꯜꯒꯤꯗꯨꯝꯗꯤ ꯇꯧꯕꯤꯌꯨꯀꯣ ꯑꯩꯁꯨ ꯇꯧꯗ꯭ꯔꯤ ꯇꯧꯔ ꯌꯦꯡꯒꯦꯅ ꯇꯧꯋꯦꯀꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯀꯦꯇꯨꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ ꯀꯦꯇꯨꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯟꯅ ꯇꯩꯅꯕꯅꯦꯕ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯔꯥꯍꯨꯒ ꯀꯦꯇꯨꯒꯁꯦ ꯔꯥꯍꯨꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯦꯒꯦꯇꯤꯞꯇ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯃꯦꯇꯦꯔꯤꯌꯦꯜ ꯗꯤꯖꯥꯌꯔꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯣꯠꯁꯛ ꯑꯝꯗ ꯌꯥꯝ ꯄꯥꯝꯖꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯔꯥꯍꯨꯁꯤꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯇꯦꯆꯃꯦꯟ ꯑꯣꯏꯗꯣꯏꯕꯀꯣ ꯔꯥꯍꯨꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯥꯟꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯀꯦꯇꯨꯁꯤꯅꯀꯣ ꯁꯣꯔꯤ ꯑꯗ ꯀꯦꯇꯨꯁꯤꯅ ꯀꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯄꯥꯁ ꯂꯥꯏꯐ ꯄꯥꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯪꯒꯤ ꯍꯧꯈꯤꯕꯒꯤ ꯏꯁꯀꯤꯜ ꯃꯌꯥꯝꯗꯣ ꯀꯦꯇꯨꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯗꯤꯇꯦꯆꯃꯦꯟ ꯑꯣꯏꯀꯣ ꯃꯥ ꯗꯤꯇꯦꯆꯃꯦꯟ ꯇꯧꯏ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯄꯤꯔꯛꯀꯅꯤꯀꯣ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯄꯥꯁꯀꯤ ꯁ꯭ꯀꯤꯜꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤꯅ ꯀꯟꯐ꯭ꯌꯨꯖꯟ ꯄꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥ ꯅꯊꯟꯗ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯥꯔꯛꯄ ꯑꯁꯣꯏꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯁꯥ ꯅꯊꯟꯗ ꯈꯪꯖꯔꯛꯄ ꯁꯣꯏꯔꯦ ꯍꯥꯏꯔꯁꯨ ꯅꯁꯥꯅ ꯈꯪꯖꯔꯛꯄ ꯁꯤ ꯄꯣꯠꯁꯦ ꯀꯦꯇꯨ ꯑꯣꯏꯀꯣ ꯀꯦꯇꯨꯒꯤ ꯃꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯏ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯁꯀꯤ ꯅꯪꯒꯤ ꯀꯔꯃꯗꯣ ꯍꯧꯈꯤꯕꯒꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯃꯟꯗꯕꯀꯣ ꯑꯗꯩ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯅꯪ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯔꯒꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯔꯒꯗꯤ ꯂꯥꯏꯅꯤꯡꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯇ꯭ꯔꯣꯃꯥꯅ ꯍꯥꯏꯅꯕꯗꯣ ꯇ꯭ꯔꯣꯃꯥ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯈꯣꯠꯄ ꯑꯗꯨꯒꯤꯁꯨ ꯀꯦꯇꯨ ꯑꯣꯏ ꯇꯣꯉꯥꯟꯕꯅꯤꯀꯣ ꯑꯃꯅ ꯔꯥꯍꯨꯅ ꯏꯂꯨꯖꯟ ꯀꯦꯇꯨꯅ ꯀꯟꯐ꯭ꯌꯨꯖꯟ ꯁꯤꯁꯦ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯔꯥꯍꯨꯅ ꯅꯦꯒꯦꯇꯤꯞ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯔꯥꯍꯨ ꯅꯠꯇꯦ ꯀꯦꯇꯨꯁꯤꯅ ꯅꯦꯒꯦꯇꯤꯞ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯄꯣꯖꯤꯇꯤꯞꯀ ꯅꯦꯒꯦꯇꯤꯞꯀ ꯍꯥꯏꯖꯔꯛꯀꯦ ꯄꯣꯖꯤꯇꯤꯞ ꯄꯤꯔꯛ ꯇꯥꯔꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯌꯥꯝ ꯑꯣꯏꯅꯤꯀꯣ ꯂꯥꯏ ꯌꯥꯝ ꯊꯥꯖꯕ ꯑꯗꯒꯤꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯌꯥꯝ ꯂꯨꯞꯄ ꯑꯐꯕ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯋꯥꯜ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯖꯟꯕ ꯒꯥꯔꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯁꯤꯁꯨ ꯄꯥꯝꯃꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯗ ꯂꯨꯞꯁꯟꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯅꯪꯉꯣꯟꯗ ꯀꯦꯄꯦꯕꯜ ꯑꯣꯏꯔꯛꯄꯗꯣꯀꯣ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯌꯦꯡꯖꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯈꯟꯕ ꯊꯤꯖꯟꯕ ꯍꯨꯝꯖꯟꯕ ꯌꯥꯝ ꯀꯟꯕꯗꯣ ꯁꯤꯁꯦ ꯀꯦꯇꯨꯒꯤꯅꯤꯀꯣ ꯀꯦꯇꯨꯅ ꯑꯐꯕ ꯄꯤꯔꯛꯄꯩꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯔꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕꯒꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯒꯨꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯦꯇꯨꯅ ꯐꯔꯒꯗꯤ ꯉꯝꯃꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯦꯇꯨꯅ ꯑꯣꯏ ꯅꯪꯒꯤ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯅꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯦꯇꯨꯒꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯛꯁꯦꯁ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯀꯥꯏꯗ ꯄꯤꯔꯛꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯊꯟꯗ ꯇꯧꯕ ꯊꯕꯛꯇ ꯀꯦꯇꯨꯅ ꯐꯔꯒꯗꯤ ꯀꯦꯇꯨꯅ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯄꯤꯔꯛꯀꯅꯤꯀꯣ ꯅꯊꯟꯗ ꯇꯧꯕ ꯊꯕꯛ ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯄꯨꯟꯗꯕꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯁꯛꯁꯦꯁ ꯄꯤꯔꯛꯀꯅꯤꯀோ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞꯇ ꯄꯤꯔꯛ ꯇꯥꯔꯗꯤ ꯀꯩ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯋꯥꯕ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤꯀꯣ ꯑꯗꯨꯒ ꯍꯦꯜꯊ ꯏꯁꯨꯗ ꯍꯥꯏꯔꯒꯅ ꯃꯥꯒꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯕꯗꯣ ꯂꯥꯏꯍꯧ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯏꯁꯥꯁꯤꯗ ꯅꯥꯗꯤ ꯅꯥꯔꯕ ꯀꯔꯤ ꯅꯥꯔꯤꯅꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯦꯇꯨꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯡꯕ ꯉꯁꯥꯏꯒꯤ ꯔꯥꯍꯨꯅ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯈꯪꯍꯧꯗꯅ ꯃꯥꯡꯕꯅꯤꯅ ꯀꯦꯇꯨꯁꯤꯅ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯄꯩꯁా ꯁꯨꯄꯥꯏ ꯄꯥꯏꯔꯣꯏꯕ ꯀꯦꯇꯨꯁꯤꯅ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯥꯡꯕꯁꯦ ꯁꯤꯅ ꯃꯥꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯍꯧꯗꯅ ꯃꯥꯡꯗꯣꯏꯕ ꯑꯗꯨꯒ
ꯃꯥꯒꯤꯅ ꯑꯃꯨꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯌꯥꯝꯅ ꯁꯣꯏꯔꯛꯄ ꯈꯣꯠꯄ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯔꯛꯄ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯁꯅꯤ ꯔꯥꯍꯨ ꯑꯗꯨ ꯑꯗꯥ ꯅꯠꯇꯦꯀꯣ ꯀꯦꯇꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯑꯗꯒꯤꯗꯤ ꯈꯠꯅ ꯆꯩ ꯄꯨꯔꯥ ꯂꯥꯞꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯕ ꯄꯣꯠꯇꯣ ꯀꯦꯇꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯅ ꯇ꯭ꯋꯤꯁꯗꯦꯗ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯔꯝꯕ ꯄꯤꯕꯁꯤꯅ ꯇ꯭ꯋꯤꯁꯗꯦ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯃꯥꯒꯤꯁꯨ ꯑꯃꯨꯕꯅꯤꯀꯣ ꯕ꯭ꯂꯦꯛ ꯃꯥꯒꯤꯅ ꯕ꯭ꯂꯦꯛꯇ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯃꯥꯒꯤꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯣ ꯑꯗꯨ ꯀꯦꯇꯨꯒꯤ ꯐꯅꯕꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯕꯥꯅꯤꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯔꯥꯍꯨꯒꯤꯁꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯄꯩꯁꯥ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯥꯛꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯔꯥꯍꯨꯒꯤꯗꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯀꯥꯖꯜꯗꯣ ꯂꯩꯕꯤꯔꯒ ꯃꯈꯥꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗꯨꯗ ꯈꯤꯇꯪ ꯇꯧꯊꯣꯛꯑꯒ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯈꯤꯕ ꯅꯤꯔꯒꯀꯣ ꯄꯩꯁꯥꯗꯣ ꯄꯥꯏꯔꯒꯦꯅ ꯅꯤꯔꯒ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯇꯧꯕꯤꯔꯣ ꯔꯥꯍꯨ ꯀꯦꯇꯨꯒꯤ ꯂꯩꯖꯔꯦꯀꯣ ꯑꯩꯁꯨ ꯇꯧꯔ ꯌꯦꯡꯉꯒꯦ ꯃꯊꯪꯗ ꯑꯩ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯍ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕꯤꯌꯨꯀꯣ ꯒ꯭ꯔꯍꯒꯩꯁꯦ ꯑꯃꯃꯝꯇꯪ ꯈꯪꯉꯒ ꯐꯖꯅ ꯈꯨꯔꯝꯈꯤ ꯇꯥꯔꯗꯤ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯋꯥꯕꯈꯩꯁꯦꯀꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯝ